Kuki sing mai hauna saure Kuki na chatkadaba asamba lambi punamak toukhaigre thugaibaga tawduna thinjinbiramle haina Kuki singna video namduna social media da thagalakpagi video ama viral oirakre. People's Revolutionary Party of Kanglaipak Pripak na Statehood Day boycott tawkre loina loina Statehood Day sarugya pham thokte haina cherolama thorakre. Myanmar romdagi changsilakpa miyoi thudek lamba ngangkhoi chamba sing police na yengsinkre mamang thakta Indo Myanmar ngangkhoi paringi manungda Manipur gi tainaba sarukta Home Ministry gi makhada chatharakliba sambal khabagi thabakta thudek tuna akai toi thohanbagi thodok sing thokraba matungda thasigi taramari amasung taramanga gi lonaba ahingda New Somtal area gi border pillar number 62 amasung 62/2 gi marakta khaba yot gi sambal sing kakthatuna amata thohalamba mafamda Molsam police station gi tim amana harthengna chatuna yengsinkre thong Myanmar gi sin state tagi logi wangmada lansilakpa miyoi singa chatharambani hana lawbaga loinana Thadou si Chandel district gi manung chanba LS Jangnomphai area da thokibani hairi mafamasta khunja singgi yom yangkhai dagina hompurom laiduna khunja kharasu laiba mafamni hairi Thadou thokpam da harthengna chatuna yengsilobada police gi maikedi gi khunja singa dumikumna hom singna laina ba pautak pirambaga loinana ngangkhai paring do sambal ningthijana kharabadi thohaningdaba Thadou sing thorakwa haibagi thajaba supiram ki haire adumoinamak sambal khabagi thabak chatharakliba border pillar singa ngangkhai paring bungakliba Assam Rifles na konba jurisdiction gi manung chanbana police ki maikedi gi border security person singda pautak pibali su khudong chadaba mayok nei haire Thadou sida chenaba sing police ki maikedi gi masak khangdoktuna phanana ba kanba thabak lokhale haire German Tiger Road ki damak umang loisangna clearance pi ki de hairakle RED na su makhoina sem de hairaklaga tumina laithokpa yaroi hairi May 3 2023 dagi horakiba Manipur gi tamthiraba lan asi haujuk phawbada state amasung union lengak na warasin purak tringe gi cherakta Kuki jogi miyoi kharana laima khong phawraga kangpokpi dagi Sursanpur phawbagi marakta German Tiger Road haiba maming thonjinmata natana gate phawba chawna saduna lambi sengolakpa dagi oirakiba wathoki matangda Right to Information Act ki makhada mari leraba loisang anida hangkiba wahang singi paukomda forest clearance pi ki de amasung lambi sengat sagat ki belaite haraklaga su lambi asigi matang da lengak na tumin laisin ba yaroi amasung miyam da sengdokadabani haina RTI activist RK Joysanana phongdorakre ngarang numidang warang warang khom saugai jamnerakta leba masagi yumda warisana rubuda mahana hai May 3 2023 dege horakiba kanglup anigi irang asigi warisin purak tringe da lone yadaw maongda German Tiger Road haina ming thunjinba lambi asi lengak ki mari lenaba karamba loisangi makada sembano lambi asi sengolakpoda forest ki lamna kayam sokhale aduga khul singdana kayam sokhale habagi matangda RTI gi khuthangda loisang anida mari lenaba wahang sing hanglubada forest clearance pi ki de amasung sengot sagat ki belaite habagi paukom pirakle adumaina mak loisang anina lambi asigi matangda khangde ude haina phongdoraklaba sulenga ki maikai dagi tumini laisinba chumloi lambi asigi matangda miyamda sengdokkadabani haina phongdorakhe Separate administration ki wakhalon da miyambu lana lamjingkhiba MLA singi marakta CM gi pham thindoklabasu assembly da masa saruk yarakloi haina lamja thangna phongdorakre Manipur da anobalega ama semlakpa matamda Kuki Zomi Mar community gi leiba MLA tara gi manungda chief minister gi pham thindoklabasu Assembly me phamda masa laktuna saruk yarakloi haina Thadou gi luchinba Michael lamja thangna phongdorakle Kuki gi leiriba MLA tarana anoba lengak semata saruk yaba ngamloi haidiba siga mari lenana marik sumba wafam sing phongdokladuna Michael lamja thangge official X account da thagalakhiba post amada wafam sing asi mahakna phongdorakhibane post asida makhata na hai Manipur gi chief minister Kuki MLA singda oyo hairabasu haujuk leiriba phiba masida makoi assembly da saruk yaba ngamloi haiba achoba hang ama tholakle masi Kuki gi MLA singda pialenga asina matik chana security piduna assembly da saruk yaba ngamhaloi natraga tampak ta leriba maitai singna Kuki MLA tara ase imphal da lakpada athingba pigani natraga anauba lenga lakpada hanagi chief minister N Biren bo anauba chief minister oina hablakani haibagira haidiba maram sing asi Kuki gi MLA tarana lengak sembada yaugani haina phongna phongdokpa ngamdabagi maram amata nate makoina lengak sembada yauba ngamdribasigi asengba maramdi Manipur da thokliba irang asi Kuki su group UPF KNO amadi MLA tarana Kuki miyam da separate administration gi aranba manglan ama pisilubadagi tholakibani maram aduna masagi marar khangjaduna lengak sembada yauba ngamloi haidibani Kuki
Zomi Margi Group Sing India Langakasu Agreement Kuyek Pinaribane, Armed Military Sing Ministry of Home Affairs Ki Mijang Makada Lairibane, Piva Masida Prime Minister Narendra Modi, Amadi Union Home Minister Amit Shah Manipur Miam Kidamakkaramba Kongtang, local Katagi Habitadi, Young Minamba Tari Hana Sumahana Posa to the Makatarakle. Lupa Lak Tarani Panrongi Sana Huran Krahadi. Haukiba Janawari Tarani Tugi Numijung Bamatung Pung Baro Makai Taba, Dwada Tobal District Yeripo Koiro Makalekai de Leba, Delem Breton Kobomio Amagi, Almari the Tamba Saurakna Lupa Lak. Tarani Panlising Maudra Rongi Mamal Oigada Basana San Hopum Doirom, Almiragi Show Pakairaga Huran Krehadi, Imung Marutaki Pangma Paugi Matungina, Dumit Aduda, Telem Ratana Mahaki Masagi, Anaba Amagi, Dr. Salingeda, Todo Adu Toki Banihari, Imungimio Lake Tabagi Tanza Lauduna, Almarigi, So Adu Pakairaga Sana Soranga San Hopum Doi Aduga Sel Oina Lupalising Kuntra, Rom Huki Banihari, Todo Aduda, Huki Basana Sing Adudi Santara Taruk Makagi, Gold Zen Ama Sana Santara Turunggi, gold necklace sama sana santara mangarunggi, earring ani sana san nipan makarunggi kudop ahom, sana santaret ki pamum pabi amani aduga sel oina lupalising kuntrani hari, Thadou sigi matang da yaripok polis na kia sama lokat krehari. Phi thong daba photo video thaga loba mioi jail yaw krehari. Chief Judicial Magistrate Imphal West na masagi sahi kontrani thoi suraba basiko mamang laikai dagi laisang them amajit punupi amagi phi thong daba photo amasung video sing social media Facebook ta thaga loba case ka mari lainana jail da thajan kre accused ne hadiba laisang them amajit pu ngarang mahaki police custody gi matam loiraba matung da cyber crime police station gi team amana court ta puthorokpaga loinana judicial custody remand pibi na bahajake nakana marom da accused ne hadiba sigi defense counsel da mioi adubu bail da thadok pinaba remand object Court Pikalake, State ki APP na court thamke bawa phamde haukiba December 16 ta case asiga mari lenana victim na iba wakat cherol ama pirake cherol aduda palle bawa phamde komja 2023 ki August thada accused ne hadiba mioi asiga Facebook ki kuthanga sakhang nakiba masung makhoi gi contact number pinake madugi matungda makhoi marumapang oina tinake wakat cherol du da makhata na palle bawa phamde accused ne hadiba mioi asina mahak mayum pala masung masa ani leire hadake komja 2024 ki December thada mahaki nupi adu atopanupa amada sen khraharakpadagi accused ne hariba mioi asigi maza singi khalga mahak nungai kide komja 2025 ki September thada accused ne hariba mioi asiga nupa nupi oibagi mari thamki amasung mahakna accused ne hariba mioi adugi mobile phone check torbu matamda nupa aduna atopa nupi singa Facebook Messenger ki khuthangda sex chat toramba thengnakhe madugi matungda mahak nungai tabadagi accused ne hariba mioi adudagi lapthoki haire Kumja 2025 ki December tara complainant aduna accused ne hariba mioi aduga makata na mari lena ba pamdre hana khangan ki maduda complainant aduna mahake mari lena si yadrabade mahakaloina ringaida laukiba mahaki photo amasung video sing social media platform da thagat kani hana accused ne hariba mioi aduna complainant aduda ki han ki hari Thadou aduga mari lena na thigatpa matamda accused ne hariba mioi asi yamna sathiba criminal offense kya cha thabaka loina na namduna sel khaiba amasung phi thongdaba video amasung photo sing electronic form da victim adubu ki halaga phi thongdaba photo amasung video sing hanjin thagat kyaba khangbagam lai mahana nupi adugi natai chadaba photo video sing tongan ba thengkhang mari rakta thagat khre haba khangbagam ke baramasina mahal judicial custody da piba mathau tare ha ke court na APP na lan khalak pa wapam sing defense counsel ge wapam taraba matung da amasung case ki record sing yenglaba matung accused ni hariba mioi adu February ani phawba judicial custody remand pi ki bani hairi Modi nangasi official oina lauthok lagani charge sinanabagi thoram loiraba matung Manipur gi wafam khanagadawri hari BJP ki leader Nitin Nabinbu party sigi national president oina lamba yauduna khankhre ngasidagi hauduna party sigi charge Nitin Nabinna puragani hari press na phangba pau gi source amada ngana ayuk pung 13 makhai taba matamda Nitin Nabinbu BJP ki president gi pham nauna paibagi thoram ama New Delhi da leba party sigi headquarter da pangthokhe thoram adu da Prime Minister Narendra Modi Home Minister Amit Shah Defense Minister Rajnath Singh amadi party sigi leba makok thongba senior member sing su sarugi yakhe Bharatiya Janata Party Sangadhan Parva ki National Returning Officer
Dr. K. Laxmana Khuyek Pidun Thadou Zerol Amada Party President Kanbigi election process asi Haukiba Tasiki Taratarukta notification Toke Madugi Matung Garang nomination process ki Tabak Nutil Pungmari Pau the Lucian K nomination paper contracted file Toropadu the Nitin Nabinbu Amata Oina BJP National President Oina proposed Toroke nomination proposal sing Adugi Matungina Nitin Nabinbu Lamba Yaudana Party Siki National President Oina Kalakibani Hana Zero Sanahari Nakalamar of the press na Pangba Tazabayaba Awang Bataki Pau Shore Samana High Lasipang Tokadoriba BJP Party National President Pam Sinabaki Toramasi Head Loibaga Hayeng January Komathoidagi Hauna Hosuk Ladiba Manipurgi ethnic classes Samati Anobolenga Amasemagi Matang the Kupna Kanagado behind the press na Pangma Pau source as in the Makatari source as in the Makatana Hide but the Matangi Lengak Semlok Pomatam the Kanabo Manipurgi Minister Oina Havlakatagi Habagi Matang the Chapchaba Lekai Amataba Gamdragasu BJP Kimaro Balusing Basing Yauno Prime Minister Narendra Modi Amadi Home Minister Amit Shahgi level the day Matangi Minister Oina Kadabamio Adu Kanano Habagi Matang the Chapchana Wareb Amat Lauraga Lake Hari Hauzik Center the Lady BJP Lusingba NDA Gilenga Asina Yamna Tangai Fadana Manipur the popular government Amat Tamdabaya Karigama popular government Amat Tamho the Bataraga de Matang Sahi 2027 the Pangtokadoriba Manipurgi Bidan Sabagi General election the BJP candidate Sing Tora Tuduna Lehoragani Haba BJP Maro Evolution Basing Yauna Prime Minister Amati Home Minister na Kupna Kanaraga Lady Bani Hari Adora Yamna Tangai Fadra Atuba Matangi Manunda Manipur the BJP na Lusingba NDA Gilega Amatam the Bayade Habagi Pandamda Anobolega Ama Semna Bahona de Hari Serasi the BJP gi High Commander Kaurakle Haiduna Guwahati the Satkiba Manipur Speaker Toksom Saitabata Gasi Impal the Thoraglagani Mahana Guwahati the Lading Matamda Karam Karamba BJP Maro Evolution Basing Unakrabage Natraga PMO Maro officials Unakrabage Habadu Kangbagam de Nahan Pawagi Manung the Speaker Saitabata na de Nadagi convener su Oiraga Assam Minister Hemanta Biswa Sarma Unagani Haiba Like Kibadu Unakibra Natraga Unadabra Habadu Pau Pangbangam Drihari Marasi the Tuju Kendra MLA Tonga Biswazit Nasi New Delegate Impal Thadou Kadori Mahana Handak Satkadoriba Delegate Kongsat Asimadi Adukimatik Maroba Kongsat Amani Haina Manipuri Ras the Tibunana Kampusina Pondok Narakle Hausiti Anobolaga Masemla Payabagi Pibam the Naxilak Padagi Hana question Selamba MLA credit to Minalation Bayaucre Asasa on the Leramba MLA Karasu Morel down Tobagalona Kendra workers in Pabo Unadre Gerlun Senduna Lena Hadi Oragliba Manipuri Ras the Tigi Piba Masida Kuki MLA sings to Sarugia Bagalena upon the Manipura Masagana Bahona the Kuki Kulai Pibes Namako the Pidakliba pressure could debug not Tairam Laga, a noble Semlok with the Sweden Yaugani having a pidap low crehari. Maintain as the list that Sangi Hypada Atopasing the Yetli Hana Tamlakre. Maintain as the list that Sanjaka Habita Hana scheduled tribe list that San Karba Purukia Gilukia Amasuma Koigi IAS officer or the Bakiana Ayrapan Piduna Salhandana Bohonari Hana Maitei tribe union gi treasurer Kopi Mohan talks on the Pondora Kray Wapam Singaran Union Asina Sinduna Sajiwa Konang Makongda Leba Ideal Teacher Training Academy ITTA da Pangtokiba No ST No Board campaign ki thorong da Pondokibane Center Sigi Oza Madi Mahiroshin Saruk Yadru Satakiba campaign at the union gi treasurer Gopi Mohan talks on the high Kumza 2003 January Mapanda Tarudak Shuba Oina Amendment Tauduna Samdok Samson Tokiba Constitution Scheduled Tribe Order Amendment Act 2011 gi matungina Manipur dagi scheduled tribe ta punna phuruk kuntraga mari chale estinista chaliba phurup sing adudi aimol anar angami chiru sothe kangte mar kabui inpui rongmai kasanaga liangmai jeme koirao thangal koileng kom lamkang mau marang mading any mijo lusai tribe monsang moyon paite purum ralte sema simte sute tangkhul thadau paiphai jau paumai naga tarau kharam any kuki tribe amasung mateni haike hadab listing asi amendment kyarak tawduna semdok semjin ontho onsen hongdo hongjin tawbada jingni IAS mayam aduna kanna honakhe haiba wafam phongdok laduna mahana hai hadab tribe list kontrani pan asi makhoi gi ethnographic report yautuna civil secretariat ki IAS secretary
secretary amasung commissioner sing aduna phajana semlaga thagalaba matungda matam gi leramba chief minister mayam aduna recommendation mathang thakraga phangkiba ngaktani hari hariba tribe ki ase schedule tribe list sanbada mitai tribe miyosingna ayetpa apanba amata pikide yahau thengba mitai da Ministry of Tribal Affairs da haukiba sahi 2013 gi May 3 da ai biserol pisilobagi pakhumda special recommendation ama state cabinet na ayaba piraklaba amasung khwaidagi nauna ethnographic report jaholakadabani haidi haiba wafam sumahana phongdokhe loinana mahana hai kumja 2019 gi March marida Ukur district ki tasar khunda pangthokiba Luira Funit Festival ki thoramda chief guest oikiba Manipur gi Rajya Sabha gi member su oiriba ningthau lesemba sana jawbana mitai tribe Indian Constitution gi Article 342 clause 1 gi makhada ST list chalhanaba changsiliba khongsang asida singi puruk khudimang nasu sogat piu haina appeal tawkiba su laikhrabani Biren gi matamda Churchandpur da asiba hangsang sing nalaga lokhalubadagi haujiki irang asi tholakibani haina Subhash Chandra na phongdokre Manipur gi chief minister oiramba Okram Ibobi gi matam 2016 da Manipur Legislative Assembly da Manipur gi yellow missing gi damakta bill ama pass tawrubada Churchandpur da horakiba irang da mi mapal security sing kaptuna hatke asiba hangsang sing sahi ama lokhatana lakibadu Biren lusingba government laklaga Nalaga lokhaluba aduna maram oiraga Manipur gi haujuki irang ase thohalakpani haina BJP gi hanagi MLA Soibam Subhash Chandra na phongdokhe anobu sahi 2026 na lakpaga iroinana ex MLA Subhash Chandra bu nungsijaba nauria pakhang lakpa AC gi miyamna are ba senpham khainaraga ningombamda leiba mahaki mayumda ngarang get together gi thoram ama pangthoke thoram adu sangai program panchayat ki hanagi pradhan Bank Bihari Sharma ningombam langthaba gram panchayat ki pramukh oiramba Wangkem Amuyaima Yangthang Tarahaidagi MD Azaudin Malomdagi Arambam Nabadip amasung Larenjam Gram Panchayat ki hanagi pradhan Ngasepa Mega Sanrana Presidium member sing oina saruk yakhe ACS ki tongan no polling station sing da Subhash Chandra bu saugat pa miyamna saruk yakhe thoramadu da Subhash Chandra na hai 2016 da status da leramba Congress na lusingba government adugi chief minister Okram Ibobi gi matamda Manipur Legislative Assembly na lamdam asigi yelhomi sing kanjanaba bill ama pass tawkhe aduna maram oiraga Churchandpur da horakiba miyam gi akanba ihau amadi matam adugi Churchandpur gi MLA gi mayum phabu mai thadokhiba adu da security singna nongmaina kaptuna mi mapan hatke idang adu da sikiba sing hakchang sing adugi aroiba mathau mangam pangthokpa yaroi haidunu chahi ama hena muknaraga lakhe state asida Biren gi BJP gi government lakpadagi laikhidraba singi asiba hakchang sing adu nalaga lokhalubadagi haujik lamdam asida thokliba kaluk ki irang asi lakhibani haina BJP gi hanagi MLA Subhash Chandra na mara sikre Subhash Chandra na hai ki Manipur da thokliba lan asi kanana sin ki bano haibagi matang da BJYM gi president oinaba nupa macha amanu sumamang da phongdokkiba laikhe mahana phongdokkiba da yamna kona phongdokkibane mahake oinadi yamna nganna khangkhrabani maramaduna mahana state asigi chief minister adumak oiduna leiraga di soiduna asoba irang ama tholakane haibasi khangbadagi BJP gi center di lusingba sing JP Nada amadi general secretary oiriba BL Santos da chatuna MLA kharana paudam ki adubu center da leiriba lusingba sing nasu tamleba wa adu thawoina tabikhide maramaduna state asida BJP na adumak government paiduna leiraga di soiduna kariguma khara tholaragani haibasi khangbadagi mahak masa MLA dagi resign tawrakibani hairi Gang rape tagi henghorabi ama sikhibadu lebaki oina ikainingai ni haina Brinda Karat na phongdokre Kuki Kaluki gang rape victim ama asumba wild phangdana sikhibadu leba asigi oina ikainingai ni thawngadu misamikhai naiba wild gi matawni haina Communist Party of India Marxist ki lusingbi Brinda Karat na phongdokre CPIM ki senior leader sina party ki official social media account ta ngarang thagalakpa warol amada hai tamthiba gang rape ki thodok amadagi henghorabi sahi naudibin pi amana asumba wild phang na sikibasi leba asigi oina ikainingai ni crime asi thokrawa matung sahi anirom asida state government mathau tawdaba amasu wayal bada asoiba leide takpani laikhidrabi nupi asina mahaki punsida awaba saitheng anira phangkhre ahanba saitheng no michami khai naiba amasung violence politics ki saitheng ni ani suba saitheng na asumba wayal phanghanba gamkhidaba asini haina lusingbe asina phongdoraklei Senja Thumja Tauba PWD gi engineer amatan lemna tharo haina chief engineer na phongdoraklei
Senja Thumja Tauba PWD gi engineer amata lemna tharoi lokhatpham thokpa thabak lokhatkani haina PWD gi chief engineer Songtham Biswachandra na phongdokhrei ngarang All Manipur Contractors Association Forum na sendona PWD Jubilee Hall da pangthokhiba Public Works Department gi anauba chief engineer gi thaupurba Songtham Biswachandra okpagi thoram amada mahana phongdokhibani thoram adada PWD gi chief engineer Songtham Biswachandra All Manipur PWD Contractors Association gi president Laisam Guni PWD gi Additional Chief Engineer 1 Dr. Ngangom Senior Additional Chief Engineer 2K Ruby All Travel Contractors Association gi Vice President Angam Pamai Special Class Contractors and Kumar Maitai na singba sarugya ke thoram adu ko mari dena PWD gi Chief Engineer Chongtham Biswachandra na hai CPWD gi manual khumang section khaba state singi yenglaga sembana Manipur da sanaba wabana local contractors sing thabak phangdaba kya yawraklei thabak phangdaba contractor masing hengalakpana sahi kharagi matungda local contractor amata lerakloidabagi phibamda laklei maramaduna CPWD gi manual semdoktuna local contractor sing upgrade tawna bohonare lambi semada special contractor bu oirabadi lupa crore tara phawbagi thabak paibagi ayaba piragani building saba contractor masing yamdabana building mathon maridagi manga phawbagi oinadi hena experience leiraba haiba condition adu lokthokle thong sabagi su condition khara semdoklei hojik semdokliba sing asi sahi manga chanabada anauba thaba achoba loba ngamba contractor kaya puthokpa ngamgani hari Indian Army ki person ama sire Jammu and Kashmir ki Kishtawar district ta nahandagi hauna security force na akanaba paw phangbadagi search operation chatharakpada JEM ni haiba terrorist singa thengnaraktuna khutthongnarakpada security force na nahan terrorist ahum hat pangam khraba matung makha tana khutthongnabada garang Indian Army ki person ama sire hari laikhidraba army person adu special force ki habildar Gajendra ni makha tana search operation chathari hari Assam BJP ki marakta wakhalon manadaba urakle hari Assam Assembly mikhal gi mangonena political party amasung politician singna mafi semnarakpinge da Assam BJP ki marakta wakhalon manadaba gi mami ama urakre Union Shipping Minister Oriba Sarban Sonowal gi letter head sizinaduna iba cherol amana Assam gi Assembly mikhal gi mangonena state asigi BJP leadership ta semdok senjun tawba amasung sarliba lambi asi chumthok mathau tare hana phongdorakpadagi wathok oirakibani hari social media platform singda saithorakiba cherol Union Minister Thadou Sonowal adi Shenzhen Sajin bani haina phongdokibaga loinana masigi matangda FIR ama file tawkre hari hena ngamigai oribani cherol aduda Assam gi CM Himanta Biswa gi matangda athiba wafam kya phongdoraki masina Sarbanan amasu Himanta Biswa gi marakta wakhalon manaraktar bara haiba wahang hangnarakli